The Honorable Chief Minister of Manipur, Sri 𝐁𝐈𝐑𝐄𝐍 Singh. Kamera mo man na yan, buhay mo nila. Flash niyo sir. Flash na? Flash ni Oh, guys. siya. Ang gitro. How's the Honorable Chief Minister na ngaki matungda lojing biduna statue da laikat pigani masida sumayam na DGP Janeta Jamira bot adugumba koina janeta ina khangnaraba maraybak ningba aduguma yamna sacrifice magi leibak sigi damakta magi jati gi damakta kathokpa ngamkhiba adugumba thauba sigum famna koi ngasi sadanjali katpa lakpani adubu honorable MLA sing kari kari yamba mapanda thabak chanagibana koi ngasi ja ina yamba state function sing ngasi purga koi honorable minister mane honorable MLA ni humma koi praja mayam yobirga kalle numit sida ina manipur gi praja punamakta hoji oiriba manipur gi phibam sidaida koi puning phathana phajana amatto ina punsilaga yengnaba singdigi leibak si kandaba yade koi puksel tingna samanana bhap tanadaba punamak
ꯐꯥꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯚꯥꯞ ꯇꯥꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯐꯤꯕꯝꯁꯤꯗ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯨ ꯑꯩ ꯎꯕ ꯀꯥꯟꯗ ꯑꯥꯏ ꯑꯦꯝ ꯔꯤꯌꯦꯂꯤ ꯁꯣꯛ ꯑꯗꯨ ꯑꯩ ꯈꯨꯗꯛꯇ ꯑꯩ ꯑꯣꯅꯔꯦꯕꯜ ꯀꯩꯅꯣ ꯃꯤꯅꯤꯁꯇꯔ ꯊꯥꯔꯒ ꯑꯩ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯏꯟ ꯄꯔꯁꯟ ꯂꯣꯏꯅ ꯌꯦꯡꯍꯜꯂꯦ ꯎꯅꯍꯜꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯔ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯄꯤꯔꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯆꯪꯕ ꯀꯩꯗꯧꯕ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯦꯡꯒꯅꯤ ꯁꯔꯀꯥꯔꯅ ꯑꯗꯨꯒ ꯏꯟ ꯀꯦꯁ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯍꯦꯟꯖꯟꯅ ꯁꯣꯛꯄ ꯈꯣꯠꯄ ꯂꯩꯔꯒ ꯃꯄꯥꯟꯒꯨꯝꯕꯗ ꯀꯩꯒꯨꯝꯕ ꯆꯠꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯒꯣꯔꯃꯦꯟꯅ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯗꯨꯒꯤ ꯄꯥꯎ ꯑꯃ ꯑꯩ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯊꯥꯔꯒ ꯍꯪꯍꯟꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯗꯩꯗ ꯂꯩꯔꯝꯃꯤꯕ ꯀꯥ ꯍꯦꯟꯕ ꯑꯍꯦꯟꯕꯁꯤꯡꯗꯣ ꯃꯗꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤ ꯑꯊꯨꯕꯗ ꯑꯩ ꯃꯣꯏ ꯏꯟꯚꯣꯜꯕ ꯇꯧꯔꯝꯕꯁꯤꯡꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯑꯩ ꯗꯟꯗꯤ ꯁꯣꯏꯅ ꯄꯤꯍꯟꯒꯅꯤ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯑꯩ ꯄꯨꯡ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠꯃꯛꯇꯤ ꯊꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛ ꯗꯤꯕꯂꯞꯃꯦꯟ ꯌꯥꯝ ꯂꯩ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯞ ꯆꯥꯅ ꯐꯥꯔꯒ ꯗꯟꯗꯤ ꯄꯤꯅꯅꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯍꯥꯟꯗꯒꯤ ꯁꯤꯕꯤआꯏ ꯗꯥꯏꯔꯦꯛꯇꯔ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩꯔꯤ ꯑꯗꯨꯝ ꯁꯦꯁꯟ ꯇꯧꯒꯅꯤ ꯊꯦꯡꯛ ꯌꯨ